Kakchingda Lanai Bank amadagi lupa lak kuntraga taruk lakre. Ngasi ayok pung mapan makairom tabada Kakching District ke Kakching Police Station na konba Kha Manipur College taba lambi paringgi Kakching Wairi Khunyai Laikai Khongnang mari phangba mayada hangba Lanai Bank amadagi masak khangdaba singna lupa lak kuntraga taruk nongmai chindonda lakre haide. Press na phangba paugi matungin na sel lakriba Lanai Bank adugi maming BCM Financial Services kawi Kakching Makha Low MLA paring dagi Mayang Lambam Johnson sahi kuntraga taruk apokpa manihar kauba amana finance taubani haide. Sel lakriba masakhangdaba nahasing adu punna miyoy ahum sui hainasu pawasina makatare. Police na case ama laukhatlaga chenaba miyoy sing fanaba pak sana thiba humbagi thabak sathaba haukre haide. Miyamna Lady Singam haina khangnabi Forest Ranger suicide tawkre. Yamna nuwaitaba paw amada masagi chahi kungani surabi nupi Range Forest Officer Mistress Dipali Chavan Mohit masagi service revolver na kapsin jaduna sijakre. Thogdok adu Amabati da leiba The Melgate Tiger Reserve ta posting tabani amasung magi senior IFS officer Sivakumar na sexual harassment amadi Wot panayba tawbadagi mathwai nungaitabadagi masa matomta sijabani haina suicide note irami haire. Magi mapuroiba Rajesh Mohit na Treasury Officer oy amadi mahak masasu wai sangdrabani haire. Laikhidrabi nupi asi mapamadugi forest area da lona yadaba forest ke pothoksing lalonba kaya phaba amadi mathau pangthokpada thauna phabagi miyamna mabu Lady Singam haina khangnaribini. Senior officer amana thengkhang kayada otpiba adugidamak mathak thongba singda wakat charabasu thawoibide haibadagi khongthang adu laukhibani haire. Myanmar military leader na army parade day gi wangangbada democracy hanjilhangani haikre. Myanmar gi military junta leader Min Aung Hlaing na yamna thuna election tawduna democracy hanjilhangani haina thangje numita pangthokpa Army Day thauramda haikre. Sapsaba matam pandana haikiba wafam asiga loinana military anti-coup protester singbu kanna namthanaba hingsa satharingai manungdani. Mahakna Russian Army Force singna saruk yakhibagidamak thagatkhi amasung Russia ase asengba marupni haikhi. Army na power paisinkhibase NLD leader Aung San Suu Kyi gumba kayana lona yadaba thabak kaya tawrakpadagi tangai fadana tawkhibane. Party gi lusing bakhara de senja thumja tawbagi damak makhoigi mathakta legal action lokhatli haikhi. Sahi chamapan suraba budage mitam hukibaga mari leinana miyoi manga fakhre. Jharkhand ge Hagaribagta leibak tawkhaibada monastery da phangkiba sahi chamapan lom suraba budagi nungi mitam hukibaga mari leinana ngasi Ranchi dagi miyoi manga fakhibaga loinana mitam sing adusu phangba ngamkhre. Tokthokliba mafam aduda miyoi manga asina mitam sing adu March 3 da thikhi aduga March 18 da mitam sing adu mangki haina Patna ge ASI Superintending Archaeologist Rajendra Dehuri na complaint tawkhi. Complaint asigi matungin na FIR ama register tawkre. CCTV gi footage yenglaba matungda Kumar Sujitpu Ranchi dagi phakhi amasung wahang pahong satharaba matungda ataisu phagatkhibani. Makhoidagi mitam sing adu phangba ngamkhibani haina Hararibag ki SP Karthik S na haikhi. Police ki pauna haibada atopa accused Sanjoy Agrawal kauba Ayurvedic ki hidak yonba asiga Kumar Sujit kana newspaper dagi mitamani asigi maramda khanglakhi aduga madubu black market ta mamal wangna yonaba sarausin khibane. Missile attack ta soghaudraba Israeli ship ama Gujarat ki Mundra port thunglare. Missile attack ta survive ta horaba Israeli ship Mundra port Gujarat ta thunglakre. Ship asi Israeli company na senajaba Liverian flag ki makhada selling tawbani haire. Ship asi Arabian Sea da missile attack ta sohalakhibani haire. President Ramnath Kovind aims ta pukhatkhre. Sahi humbudra manga suraba India ki President Ramnath Kovind hana Indian Army's Research and Referral Hospital da layang lambadagi
All India Institute of Medical Sciences AIMS ta ngasi makha tana layeng sathanaba pukhatkhrei. Mahak thabak narakpadagi Army Hospital asida irai numitki ayukta layeng nanaba pukhalakibani aduga ngasina amuk makha taba test taunabagidamag AIMS ta pukhalakpane. Dr. Singhi pau matung innade mahaki haksangi phibam thoina aruba oidre amasung masi routine test amani haiki. Yausang kumaina lakpada CM na paujel pirakle thabal thingliba si thingningdana thingba natte purup sing kananaba lakhotpa section thawangni Chief Minister Biren ngasidagi haugodoriba yausang kumaiga mari leinana Manipur gi Chief Minister N Biren na Manipur gi miyamda yaifa paujel pirakle ngarang numidang CM Secretariat pangthokiba paugi mifam amada CMN Biren na paumisingda hai Manipur gi oina nongmanini asida COVID-19 gi oiragliba phibam ase aikoi section ningai oire hana active case ase supnatagi kulhumdoi kunmari khak ngai rurabane masida aikoi pumnamak harauba poknarurabane adubu khanghaudana state asida nongmada tarahumdoi phauba oiduna nongmanini asida positive masing hengalakle haujik phauba active case humpu mayada laikhrai Punjab ki oinasu tha kharagi mamangda positive hantharurabani adubu handak nongmada mioi listing ahumgi mathakta positive oiba thengnakhrai mataw asumna leibak asigi state kharada nongmada mioi kaya positive oiba thengnarakle March ki loisilakpa matam asida ani suba web oina lakle Manipur gi oinasu masing yamna niamna leiruraga handak masing khangen hengalakliba maram asina aikhoi section daba yadre mahak na hai tawdaba yadaba umanglai haraubagi oirabasu laigi thauram khak tawbiyu haksang soknaba yaba thauram tawbiganu yariba makai thabal chongbiganu yam naksinana phamgadaba thauramna chingbasing yariba makai tawbiganu thabal thingliba ase laingakna thingningdana thingba natte tangai fadana lamdam asida khundariba masing yamjadaba phurupsing ase kananaba lakhotpa section thaurangne yariba makai physical contact tawba thabak thauramsing tawbiranu punsinduna saksa haijanaba tawbiganu lambida thauri thatuna sel khaiba tawbiganu laisat asidage aikhoi section na laiminasi haikhe aikhoi hana hingkhisi aduga punna harau kumai yauminasi haiba wafam singsu CM na thamkhe scientist singna nungsagi maisadage ASEAN laifak singda section na bahaire India yauna khai Asia laipak singda mathang sahi tarada nungsa ka hena sabadage mi siba yabagi oithokpa lai haina scientist singna phongdokle nauna thijinba amagi matungin global warming Celsius degree 1.5 ta leplabasu khudong thiba mayok naba yabagi oithokpa lei US ta leiba Oak Ridge National Laboratory scientist sing yauna thijinbagi matungin ka hena saba thokdoksina India gi mahi marong yamna puthokliba mafam singda sinmi singge phibam khudong sadaba kaya thokhangani haire thijinbasigi matungin haukiba chahi khara sida sakhiba siga changdamnabada temperature asi saruk ahumge mayada hengatkani haire Intergovernmental Panel on Climate Change ki matungin Industrial Revolution haukibadage plan asi degree Celsius ama yauna sarabani mase 2040 da de degree Celsius 1.5 yaugani haire atmosphere scientist singna nungsagi maisa yauna sagalakpaga mari leinaba singge mayok ta thengnanaba policy framework amagi tangai fadaba leire haire